ꯃꯌꯥꯝ ꯏꯆꯥꯒꯤ ꯗꯥꯏꯄꯔꯗꯣ ꯃꯆꯤꯠ ꯃꯆꯤꯠ ꯂꯩꯕꯁꯦ ꯄꯩꯁꯥ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯆꯪꯉꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯍꯧꯖꯤꯛꯁꯦ 75 ꯄꯤꯁꯅꯦꯕꯀꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯀꯛꯄꯅ ꯐꯔꯦꯅ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯀꯛꯄꯅꯦꯕ ꯌꯦꯡꯒꯦꯅꯦ ꯂꯧꯊꯣꯔꯛꯑꯣꯅꯦ ꯏꯆꯥꯒꯤ ꯍꯒꯤꯁꯁꯦ ꯁꯨꯃꯥꯏꯅ 75 ꯄꯤꯁꯅꯤ ꯁꯤꯁꯦ ꯄꯨꯂꯞ ꯀꯛꯄꯁꯤꯅ ꯐꯔꯦꯅ ꯑꯩꯅ ꯄꯨꯂꯞ ꯀꯛꯄꯅꯦꯕ ꯃꯆꯤꯠ ꯀꯛꯄꯗꯣ ꯄꯩꯁా ꯌꯥꯝ ꯆꯥꯏ ꯑꯗꯨꯅ ꯑꯝꯇ ꯍꯥꯡꯗꯣꯔꯛꯑꯣꯅꯦ क्वालिटी कमाई तौगे ना यान होगा मसी तो तंगाय में होगा तंगाय दिए क्वालिटी तो कमाई तौगे इंसे मीडियम साइज ने इन कई दो यानी तो को मरीन इलास्टिक तो क्या हम सके कदम तौगे होंगे नहाने ले को दो माने नहानंग ले को दो हम पीए बमंगोंदा अदुदा कीजी मंगा बोली जाम अदुने पीए बका अदु मु येंगिसे नुंगाइब्रा नुंगाइतब्रा को नुंगाइब्रा नुंगाइतब्रा दो येंगिसे अदुका नुंगाइतगना पेम्पर्स की दोइना दम कपीरस सिजनरगा येंगिगे मैम मखै सखिरा मरा मो खरजानी चाकसे करीबा हजि के हंजांग दो कांसोय थोंगे आइगिदि चंपुत ओइन फुल्ला चाजरागे चंपुत याम जानी हंजांग जानी दे इसाजो तुम हाय खै मा सिंजु तौदोइ माल सिंजुरा नुंचाकदुदि कायदा कꯩꯗꯧꯔꯒꯦ ꯆꯁꯅꯥꯕꯣ ꯑꯁ ꯇꯩꯖꯣ ꯃꯔꯩꯒ ꯆꯥꯡꯁꯤ ꯁꯅꯥ ꯌꯦꯡꯉꯣ ꯇꯨ ꯑꯌꯥ ꯁꯅꯥ ꯑꯁ ꯇꯩꯖꯒ ꯆꯁꯅꯥꯁꯦ ꯌꯦꯡꯉꯨꯅꯦ ꯇꯨꯝꯅꯤꯡꯉꯦ ꯃꯥꯁꯦ ꯑꯩꯅ ꯄꯝꯃꯒ ꯇꯨꯝꯅꯤꯡꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯊꯝꯃꯒꯅ ꯀꯞꯀꯦ ꯍꯥꯏꯕ ꯑꯗꯨꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯈꯣꯏ ꯆꯥꯛ ꯆꯥꯔꯤ ꯆꯁꯅꯥ ꯇꯨꯝꯒꯔꯦ ꯃꯈꯥ ꯊꯝꯃꯒꯅ ꯀꯞꯄꯛꯇꯣꯏ ꯈꯨꯠ ꯌꯥꯝ ꯈꯪꯉꯦ ꯃꯁꯦ ꯃꯄꯥꯅ ꯂꯝꯗꯝꯅꯍꯜꯂꯕꯅꯤ ꯑꯗꯨ ꯆꯤꯆꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯤ ꯄꯄꯥ ꯑꯩꯈꯣꯏ ꯀꯣ ꯃꯃꯥꯏ ꯆꯥꯛꯁꯨ ꯂꯣꯏꯗꯧꯔꯦ ꯆꯥꯛꯁꯦ ꯑꯣꯏꯔꯕ ꯌꯦꯡꯒꯦꯀꯣ ꯆꯥꯛ ꯑꯣꯏꯔꯦ ꯃꯨꯟꯗꯧꯔꯦ ꯁꯤꯅ ꯖꯦꯔꯣꯗ ꯂꯩꯔꯀꯥꯟꯗ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯆꯝꯐꯨꯠ ꯐꯨꯠꯆꯜꯂꯦ ꯍꯤꯟꯖꯥꯡ ꯆꯥꯅꯤꯡꯗꯦꯅ ꯆꯝꯐꯨꯠ ꯐꯨꯠꯆꯜꯂꯦ ꯑꯗꯨꯒ ꯑꯂꯨ ꯃꯆꯥ ꯑꯃꯅꯤ ꯉꯥꯟꯖꯜꯂꯦ ꯍꯤꯟꯖꯥꯡꯒ ꯇꯧꯔꯒ ꯃꯦꯠꯂ ꯆꯥꯔꯒꯦ ꯐꯨꯠꯆꯜꯂꯦ ꯆꯝꯐꯨꯠꯁꯦ ꯒꯖꯔꯅꯦ ꯍꯋꯥꯏ ꯊꯔꯥꯛꯅꯦ ꯍꯪꯒꯥꯝ ꯃꯇꯣꯟ ꯆꯥꯅꯤꯡꯉꯦꯅ ꯑꯃꯅꯤ ꯑꯃꯒ ꯍꯥꯞꯆꯜꯂꯦ ꯁꯅꯥꯁꯦ ꯑꯩꯉꯣꯟꯗ ꯉꯥꯔ ꯇꯨꯝꯃꯤꯁꯦ ꯁꯅꯥ ꯃꯃꯥ ꯆꯥꯛ ꯂꯣꯏꯔꯦꯁꯦ ꯆꯥꯝꯇ ꯆꯥꯒꯦ ꯀꯞꯄꯛꯀꯅꯨꯀꯣ ꯇꯤꯜꯍꯧ ꯏꯔꯣꯝꯕꯗ ꯊꯥꯛꯅꯕ ꯑꯂꯨ ꯃꯦꯠꯄꯗ ꯊꯥꯛꯅꯕ ꯇꯤꯜꯍꯧ ꯈꯤꯇꯪ ꯐꯨꯛꯀꯦ ꯌꯥꯔꯅꯤꯗ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤꯁꯨ ꯌꯥꯎꯅ ꯐꯨꯛꯆꯟꯈ꯭ꯔꯒꯦ ꯁꯣꯏ ꯐꯨꯛꯑꯒꯦꯗ ꯌꯥꯔꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤꯁꯨ ꯌꯥꯎꯔꯕ ꯀꯩꯗꯧꯔꯕ ꯑꯣ ꯇꯣ ꯃꯃꯥ ꯂꯩꯌꯦ ꯈꯪꯕ꯭ꯔꯥ ꯑꯁ ꯃꯆꯤꯟꯁꯦ ꯇꯧꯏꯖꯣ ꯃꯆꯤꯟ ꯃꯆꯥꯁꯤꯒ ꯀꯩꯗꯧꯔꯕ ꯆꯁꯅꯥꯕꯣ ꯅꯪꯁꯤꯗꯤ ꯈꯨꯠ ꯐꯖꯅ ꯈꯪꯉꯦꯅꯦ ꯅꯪ ꯅꯄꯥꯅ ꯇꯝꯕꯤꯗꯅ ꯈꯨꯠ ꯐꯖꯅ ꯈꯪꯉꯦꯅ ꯃꯨꯁꯟꯕꯅꯁꯨ ꯂꯣꯏꯔꯦ ꯏꯆꯥꯁꯦ ꯀꯥꯊꯤꯃꯨ ꯑꯣꯜꯂꯦ ꯑꯗꯣ ꯉꯧꯗꯤ ꯉꯧꯊꯣꯔꯛꯈꯤꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯋꯤꯟꯇꯔꯒ ꯑꯣꯏꯕꯒ ꯑꯗꯒꯤ ꯅꯨꯡꯁꯥ ꯌꯥꯏꯍꯟꯕꯒ ꯃꯩ ꯌꯥꯏꯍꯟꯕꯒꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯋꯤꯟꯇꯔꯅ ꯏꯪꯕꯅꯤꯅ ꯂꯣꯛ ꯊꯨꯡꯒꯗ꯭ꯔꯥꯅ ꯃꯩꯁꯦ ꯌꯥꯝ ꯇꯣꯏꯅ ꯌꯥꯏꯍꯜꯂꯦ ꯑꯗꯣ ꯃꯩ ꯌꯥꯏꯍꯟꯕ ꯍꯥꯏꯔꯒ ꯌꯥꯝ ꯀꯨꯏꯅ ꯌꯥꯏꯍꯟꯕꯗꯤ ꯅꯠꯇꯦꯀꯣ ꯉꯥꯏꯍꯥꯛ ꯌꯥꯏꯍꯟꯕꯩ ꯋꯥꯅꯤ ꯁꯅꯥ ꯑꯁ ꯃꯆꯤꯟꯁꯨ ꯆꯟꯅ ꯃꯨꯕꯅ ꯂꯣꯏꯔꯦ ꯏꯆꯥꯁꯦ ꯃꯨꯔꯁꯨ ꯁꯅꯥꯅꯤ ꯏꯆꯥꯗꯤ ꯊꯤꯔꯁꯨ ꯊꯤꯁꯅꯥ ꯑꯣ ꯃꯃꯥꯅ ꯄꯝꯃꯤꯁꯤꯗꯤ ꯅꯣꯏ ꯃꯥꯝꯇꯣꯟꯁꯦ ꯑꯝꯇ ꯈꯔ ꯌꯥꯝ ꯉꯥꯡꯉꯝꯃꯣ ꯃꯥꯅ ꯑꯩꯁꯦ ꯆꯃꯥꯡꯅꯦꯅ ꯀꯩꯝ ꯄꯤꯖꯗꯕꯅꯦ ꯃꯌꯥꯝ ꯑꯩ ꯅꯨꯄꯥꯅ ꯆꯥꯛ ꯀꯟꯅ ꯊꯤꯕꯤꯔꯤ ꯑꯩꯒꯤ ꯑꯩꯈꯣꯏ ꯂꯤꯖꯠꯁꯦ ꯌꯦꯡꯉꯨꯅꯦ ꯃꯁꯛꯁꯦ ꯄꯨꯔꯥ ꯆꯦꯟꯖ ꯇꯧ ꯂꯩꯔꯝꯃꯦ ꯋꯥꯡꯁꯨ ꯋꯥꯡꯉꯦ ꯅꯣꯏꯁꯨ ꯅꯣꯏꯈꯠꯂꯦ
ꯃꯁꯝꯒꯁꯦ ꯌꯥꯝ ꯁꯅꯥ ꯆꯤꯟꯕꯁꯤꯗ ꯈꯪꯗꯦ ꯁꯛꯁꯦ ꯆꯦꯟꯖ ꯇꯧꯋꯤ ꯑꯃ ꯂꯩ ꯏꯅꯦ ꯈꯛꯇꯅꯤꯕ ꯑꯩ ꯅꯣꯏꯈꯠꯂꯦ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏ ꯏꯅꯥꯎ ꯅꯨꯄꯥꯒ ꯍꯥꯏꯗꯤ ꯂꯣꯏ ꯀꯪꯊꯔꯦ ꯉꯥꯛꯇ ꯅꯣꯏꯈꯠꯂꯦ ꯀꯩꯅꯣ ꯇꯧꯈꯤꯒꯦ ꯉꯥ ꯃꯆꯦꯝ ꯂꯧꯔꯒꯦꯀꯣ ꯑꯗ ꯆꯝꯐꯨꯠ ꯀꯩꯅꯣ ꯇꯧꯔꯝꯕꯅꯦ ꯑꯗꯨꯒ ꯄꯨꯕꯤꯔꯛꯑꯣ ꯉꯥꯁꯦ ꯈꯥꯏꯗꯣꯛꯄ꯭ꯔꯥ ꯆꯥ ꯌꯥꯗꯕ ꯀꯥꯏꯅ ꯀꯣ ꯆꯦꯛꯇ ꯆꯦꯛꯁꯜꯂꯛꯄꯗ ꯏꯋꯥꯗ ꯍꯦꯟꯕ ꯂꯩꯇꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯏꯋꯥ ꯅꯠꯇꯅ ꯈꯨꯠꯁꯦ ꯇꯤꯡꯊꯣꯛꯄꯤꯔꯛꯅꯕ ꯀꯅꯥꯝ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯐꯥꯒꯤ ꯇꯧꯅꯤꯗ ꯑꯩ ꯅꯨꯄꯥꯁꯤ ꯑꯩ ꯅꯨꯄꯥꯁꯤ ꯅꯨꯄꯥꯗ ꯑꯝꯅꯤ ꯃꯥꯁꯦ ꯉꯥꯛꯇꯪ ꯍꯔꯥꯎꯍꯟꯕꯅꯤꯗ ꯑꯩꯅ ꯐꯥꯒꯤ ꯇꯧꯅꯤꯗ ꯇꯥꯃꯣ ꯑꯩꯅ ꯁꯨꯝ ꯂꯛꯅꯕꯅꯤ ꯏꯁ ꯅꯪꯅ ꯊꯣꯡꯉꯤꯔ ꯉꯁꯤ ꯅꯪꯅ ꯊꯣꯡꯖꯔꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯃꯔꯝ ꯃꯣꯛꯄꯅꯦ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯒꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯆꯝꯐꯨꯠ ꯑꯃ ꯂꯩꯔꯦ ꯆꯝꯐꯨꯠ ꯌꯥꯝ ꯆꯥꯅꯤꯡꯕꯀꯣ ꯍꯤꯟꯖꯥꯡꯁꯦ ꯈꯤꯔꯦꯕ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯆꯝꯐꯨꯠ ꯃꯍꯤꯁꯦ ꯌꯥꯝ ꯊꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯆꯝꯐꯨꯠ ꯃꯍꯤꯁꯦ ꯊꯛꯀꯦꯅ ꯑꯩꯅ ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯆꯜꯂꯦ ꯑꯗꯒꯤ ꯑꯂꯨ ꯑꯃ ꯃꯦꯠꯁꯜꯂꯦ ꯉꯥ ꯑꯌꯥꯏꯕꯁꯤꯒ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯆꯥꯔꯅꯤ ꯃꯈꯥꯗ ꯑꯗꯨꯝ ꯐꯝꯃ ꯆꯥꯔꯦ ꯁꯤꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯗꯤ ꯁꯤꯒꯤ ꯍꯪꯒꯥꯝ ꯃꯅꯥ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯒꯨꯝꯕꯁꯤ ꯑꯣꯏꯅ ꯆꯥꯖꯒꯦ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯕ ꯍꯥꯏꯇꯥꯔꯦ ꯁꯈꯤꯔꯥ ꯆꯥꯛꯆꯥꯁꯤ ꯂꯥꯎꯗꯅ ꯑꯩꯈꯣꯏ ꯁꯈꯤꯔꯥ ꯂꯩꯁꯥꯕꯤ ꯑꯐꯥꯎꯕꯤ ꯀꯔꯤꯒꯤꯅꯣ ꯆꯥꯁꯤ ꯂꯥꯛꯑꯣ ꯆꯥꯔꯒꯤ ꯏꯆꯦꯃ ꯑꯩ ꯆꯥꯒꯦꯀꯣ ꯏꯆꯦꯃ ꯁꯛꯇꯥꯁꯤꯒ ꯍꯥꯎꯔꯦꯍꯦ ꯇꯨꯝꯃꯤꯔꯥ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕ ꯃꯃꯣꯏ ꯊꯣꯛꯇ ꯃꯃꯣꯏ ꯊꯣꯛꯇ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ ꯍꯥꯏꯁꯤꯗꯤ ꯏꯆꯥꯁꯦ ꯌꯥꯝ ꯏꯕꯦꯟ ꯏꯃꯣꯏꯅꯨꯗ ꯀꯠꯆꯅꯕ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯃꯅꯤꯗ ꯍꯦꯛꯍꯟꯒꯦ ꯑꯩꯈꯣꯏ ꯃꯥ ꯌꯣꯡꯆꯥꯛ ꯌꯣꯜꯍꯟꯒꯦ ꯑꯩꯈꯣꯏ ꯆꯦꯗ ꯑꯗꯨꯒꯤꯁꯨ ꯆꯔꯣꯡ ꯑꯃꯅꯤ ꯍꯦꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯐꯖꯔꯕꯅꯤ ꯌꯦꯡꯉꯣ ꯌꯣꯡꯆꯥꯛꯇꯤ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯑꯅꯤ ꯐꯅꯌꯥꯝꯗꯤ ꯌꯥꯝꯕꯅꯦ ꯑꯗꯣ ꯐꯅꯌꯥꯝ ꯌꯥꯝꯕꯅꯦ ꯀꯥꯏ ꯀꯥꯏꯗꯅ ꯂꯩꯈꯔꯦ ꯑꯁꯣꯝꯗꯁꯨ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯆꯔꯣꯡꯗꯤ ꯐꯅꯌꯥꯝ ꯄꯥꯟꯕꯅꯦ ꯁꯤꯅ ꯍꯣꯔꯦꯟ ꯏꯃꯣꯏꯅꯨꯒꯤ ꯏꯃꯨꯡ ꯂꯣꯏꯁꯟꯕꯤꯔꯤꯕ ꯋꯥꯏ ꯇꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯅꯤꯅꯦꯒꯤ ꯃꯁꯨꯅꯤꯀꯣꯁꯦ ꯃꯥ ꯑꯩꯈꯣꯏꯗ ꯂꯩꯕ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯐꯥꯔꯝꯃꯗ꯭ꯔꯥ ꯁꯀꯤꯔꯥ ꯑꯩꯈꯣꯏꯗ ꯂꯩꯕ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯐꯥꯔꯦ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯅ ꯂꯥꯛꯏꯅꯦ ꯃꯁꯤꯒꯤ ꯏꯃꯣꯏꯅꯨꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯃꯃꯤꯡꯒꯤ ꯃꯣꯏꯅ ꯍꯩꯔꯔꯣꯏꯗꯧꯅꯤꯅꯀꯣ ꯂꯥꯏꯒꯤ ꯀꯠꯇ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯥꯏꯒꯤ ꯃꯃꯤꯡꯒꯤ ꯀꯠꯂꯒ ꯂꯣꯏꯁꯤꯜꯂꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯁꯈꯤꯔꯥꯒꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯇꯧꯕꯤꯔꯅꯤ ꯉꯁꯤꯒꯤ ꯏꯃꯣꯏꯅꯨꯁꯤꯗꯤ ꯉꯁꯤ ꯏꯕꯦꯟ ꯏꯃꯣꯏꯅු ꯅꯨꯃꯤꯠꯀꯤꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯁꯈꯤꯔꯥꯒꯅ ꯑꯣꯏꯅ ꯂꯥꯏꯒꯤ ꯁꯦꯕꯥꯁꯦ ꯇꯧꯕꯤꯒꯗꯧꯔꯦ ꯑꯗꯣ ꯆꯥꯛꯍꯥꯎꯗꯨꯔꯥ ꯌꯥꯔꯦ ꯑꯗꯨꯒ ꯇꯥꯃꯣ ꯐꯧꯗꯣ ꯑꯗꯨ ꯀꯣꯠꯇꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯩ ꯏꯆꯥꯁꯨ ꯍꯥꯎ ꯑꯩ ꯏꯆꯥꯁꯨ ꯀꯟ ꯇꯨꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯅꯗꯤ ꯍꯩꯔꯔꯣꯏꯗꯧꯕꯀꯣ
ꯑꯩꯅ ꯆꯠꯄ ꯊꯣꯛꯄꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯕꯅꯤꯅ ꯇꯧꯔꯦ ꯏꯪꯈꯣꯜꯗꯩ ꯈꯔ ꯃꯔꯥ ꯈꯛ ꯑꯣꯏꯅ ꯂꯧꯔꯛꯑꯕ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯁꯨꯔꯒ ꯑꯣꯏꯅ ꯇꯧꯔꯣ ꯀꯩꯅꯣ ꯃꯔꯥꯗꯨꯅ ꯍꯦꯟꯅ ꯐꯔꯤꯅꯦ ꯉꯥ ꯊꯣꯡꯕꯒꯤꯗꯤ ꯅꯄꯥꯛꯄꯤ ꯃꯔꯥꯅ ꯍꯦꯟꯅ ꯐꯔꯤꯅꯦ ꯑꯗꯨ ꯂꯨꯄꯥ 50ꯒꯤ ꯅꯄꯥꯛꯄꯤ ꯃꯔꯥ ꯑꯗꯨ ꯈꯛꯇꯗ ꯌꯥꯝ ꯍꯩꯔꯦ ꯌꯥꯝ ꯍꯩꯔꯦ ꯁꯈꯤꯔꯥ ꯉꯁꯤꯗꯤ ꯁꯈꯤꯔꯥꯅ ꯊꯣꯡꯕ ꯉꯥ ꯆꯥꯁꯤꯔꯥ ꯉꯥ ꯊꯣꯡꯕꯗꯤ ꯃꯥꯅ ꯉꯥ ꯊꯣꯡꯉꯗꯤ ꯌꯣꯠ ꯌꯥꯔꯅꯤ ꯃꯔꯨ ꯃꯔꯥꯡꯗꯤ ꯍꯥꯞꯄ ꯌꯥꯗꯅꯤ ꯇꯤꯜꯍꯧ ꯆꯅꯝ ꯉꯧꯗꯁꯨ ꯑꯂꯨ ꯑꯉꯥꯡꯕꯗꯨꯒꯤ ꯃꯊꯛꯇ ꯍꯥꯞꯄꯣ ꯌꯥꯔꯦ ꯑꯗꯨꯒ ꯐꯧꯗꯣ ꯇꯝꯃꯣ ꯃꯈꯥꯗ ꯑꯗꯨꯝ ꯊꯝꯃꯣꯀꯣ ꯍꯥꯏꯗꯤ ꯆꯦꯡ ꯃꯊꯛꯇ ꯍꯥꯞꯆꯜꯂꯒꯗꯤ ꯀꯩꯅꯣ ꯇꯧꯔꯅꯦꯕ ꯂꯥ ꯑꯃ ꯊꯥꯎꯋꯣ ꯑꯗꯨꯒ ꯊꯝꯃꯣ ꯃꯊꯨꯟꯗꯨ ꯈꯤꯇ ꯆꯨꯕꯤꯌꯨ ꯂꯥꯏꯆꯣꯏ ꯇꯩꯁꯨꯕ꯭ꯔꯥ ꯏꯆꯥꯒꯤꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯃꯃꯥꯒꯤꯁꯨ ꯌꯥꯎꯔꯦ ꯏꯆꯥꯒꯤꯁꯨ ꯌꯥꯎꯔꯦ ꯀꯣ ꯍꯧꯖꯤꯛ ꯑꯊꯦꯟꯄꯣꯠꯇꯣ ꯀꯥꯏꯊꯣꯔꯛꯑꯦ ꯊꯣꯡ ꯊꯥꯛꯅꯕ ꯑꯃꯨꯛ ꯇꯧꯈꯤꯗꯧꯔꯦ ꯇꯧꯗꯦ ꯈꯪꯗꯦ ꯉꯁꯤꯒꯤ ꯇꯧꯔꯣ ꯇꯧꯔꯣ ꯑꯩꯈꯣꯏ ꯁꯈꯤꯔꯥ ꯍꯩꯔꯕꯅꯦꯃꯤ ꯑꯩꯈꯣꯏ ꯁꯈꯤꯔꯥ ꯍꯩꯔꯕꯅꯦ ꯅꯍꯥꯟꯗꯤ ꯆꯦꯡ ꯑꯝꯇ ꯆꯥꯛꯇꯣ ꯃꯇꯩꯅ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯃꯥꯁꯦ ꯑꯩꯅ ꯃꯇꯩ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛꯇꯣ ꯀꯩꯅꯣ ꯇꯧꯋꯣ ꯅꯪ ꯊꯣꯡꯕ ꯍꯩꯔꯒꯗꯤ ꯊꯣꯡꯇꯣꯛꯑꯣ ꯈꯣꯠꯂꯣꯅ ꯍꯥꯏꯔꯦ ꯑꯗꯨꯒꯗꯤꯅꯦ ꯆꯥꯛꯇꯣ ꯊꯣꯡꯕ ꯂꯣꯏꯔꯦꯅꯅꯦ ꯊꯤꯕ ꯍꯧꯔꯝꯃꯦ ꯑꯗꯨꯒꯗꯤ ꯌꯦꯡꯉꯨꯀꯥꯟꯗꯗꯤ ꯆꯦꯡ ꯉꯥꯛꯇ ꯆꯥꯎꯐꯣꯛ ꯑꯗꯣ ꯍꯩꯔꯕꯅꯦ ꯃꯥ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯔꯤ ꯃꯇꯩꯅ ꯑꯩ ꯃꯊꯦꯜ 3 ꯊꯣꯟꯁꯤꯗꯧꯕꯅꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯑꯩꯈꯣꯏ ꯁꯈꯤꯔꯥꯒ ꯀꯩꯅꯣꯒ ꯃꯇꯩꯒꯅ ꯆꯝꯐꯨꯠ ꯐꯨꯠꯅꯕꯅ ꯁꯦꯝꯃꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯀꯩꯀꯩ ꯇꯧꯗꯣꯏꯅꯣ ꯃꯍꯤꯔꯣꯝ ꯑꯃ ꯆꯠꯄ ꯑꯗꯨꯝ ꯇꯧ ꯂꯣꯏꯁꯜꯂꯅꯤ ꯂꯣꯏꯁꯜꯂꯣ ꯍꯥꯏꯗꯤ ꯅꯨꯄꯥꯗꯤ ꯍꯩꯖꯗꯕꯅꯦꯕ ꯅꯪ ꯍꯩꯖꯕ꯭ꯔꯣ ꯍꯩꯕꯦꯁꯨ ꯉꯁꯥꯏꯗꯤ ꯊꯣꯡꯉ ꯇꯧꯗꯅ ꯃꯥꯅꯦ ꯃꯥꯅꯦ ꯆꯨꯝꯃꯦ ꯂꯥꯏꯕꯨ ꯀꯠꯇꯅ ꯂꯣꯏꯈ꯭ꯔꯦ ꯆꯨꯝꯃꯦ ꯃꯃꯥꯡ ꯆꯍꯤꯁꯨ ꯅꯪꯅ ꯀꯠꯈꯤꯕꯅꯦ ꯑꯩ ꯄꯥꯏꯕ ꯌꯥꯗꯦꯀꯣ ꯀꯩꯅꯣ ꯒꯖꯔꯗꯣ ꯇꯪꯈꯥꯏ ꯑꯃꯃꯨꯛ ꯈꯥꯏꯗꯨꯅ ꯌꯥꯝꯃꯟꯒꯗ꯭ꯔꯥ ꯌꯦꯡꯉꯤꯅꯦ 이씨, 많이 빼면 야만은 짱함으로. ꯆꯃꯨꯁꯦ ꯌꯥꯝꯃꯟꯒꯗ꯭ꯔꯥꯅ ꯀꯅꯥ ꯆꯥꯗꯣꯔꯤꯒꯦ ꯍꯣꯏ ꯆꯨꯝꯃꯦ ꯑꯩ ꯏꯊꯟꯗ ꯆꯥꯗꯣꯏꯅꯤꯀꯣ ꯀꯅꯥꯝ ꯆꯥꯔꯣꯏ ꯀꯅꯥꯝ ꯆꯥꯔꯣꯏ ꯑꯩ ꯏꯊꯟꯗꯅꯤ ꯆꯥꯗꯣꯏꯁꯦ ꯑꯩꯈꯣꯏꯗꯤ ꯃꯃꯤꯡ ꯑꯣꯏꯅ ꯆꯥ ꯅꯪꯒꯤ ꯑꯣꯏꯅ ꯈꯛꯄꯤ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯕ ꯆꯥꯗꯦ ꯅꯪꯗꯤ ꯉꯥ ꯊꯣꯡꯕꯁꯨ ꯊꯥꯎ ꯆꯥ ꯌꯥꯗꯦ ꯏꯉꯣꯟꯁꯨ ꯀꯩꯝ ꯆꯥ ꯌꯥꯗꯦ ꯍꯣꯏ ꯆꯨꯝꯃꯦ ꯑꯩꯁꯦ ꯀꯩꯝ ꯆꯥ ꯌꯥꯗꯕꯅꯦ ꯃꯌꯥꯝ ꯏꯆꯥ ꯄꯣꯛꯄ ꯅꯠꯇꯦ ꯗꯟꯗꯤ ꯐꯪꯕꯅꯦ ꯀꯩꯝ ꯄꯤꯖꯗ꯭ꯔꯦ ꯀꯩꯝ ꯆꯥ ꯌꯥꯗꯦ ꯀꯩꯝ ꯆꯥ ꯌꯥꯗꯦꯅ ꯆꯥꯟꯁ ꯈꯨꯂꯧꯁꯦ ꯃꯥ ꯅꯍꯥꯟꯗꯩ ꯂꯃꯟ ꯈꯨꯝꯒꯦꯅ ꯈꯜꯂꯝꯃꯤꯖꯥ ꯅꯪ ꯂꯃꯟ ꯈꯨꯝꯒꯦ ꯅꯪꯒꯤ ꯑꯩꯈꯣꯏ ꯍꯦꯟꯇꯥꯛ ꯉꯥ ꯌꯥꯏꯕ ꯃꯥꯅꯦ ꯉꯥꯃꯨ ꯈ꯭ꯔꯪ ꯂꯥꯎꯕꯒ ꯍꯋꯥꯏ ꯊꯔꯥꯛ ꯀꯥꯡꯁꯣꯏ ꯂꯐꯨ ꯏꯔꯣꯝꯕ ꯆꯨꯝꯃꯦ ꯉꯥꯃꯨ ꯈ꯭ꯔꯪ ꯂꯥꯎꯕꯒ ꯆꯒꯪꯒ ꯊꯨꯝ ꯇꯣꯠꯂ ꯑꯗꯨꯅ ꯍꯦꯟꯅ ꯀꯟꯗꯣꯏꯅꯦ ꯃꯥꯗꯤ ꯅꯍꯥꯟꯒꯩ ꯑꯁ ꯂꯃꯟ ꯑꯃꯨꯛꯇꯪꯗꯤ ꯈꯨꯝꯒꯦꯅ ꯈꯜꯂꯝꯕꯖꯥꯠꯅꯤ ꯍꯥ ꯑꯗꯨꯝ ꯂꯨꯞꯁꯜꯂꯣ ꯌꯥꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯌꯥꯔꯦ ꯃꯤ ꯃꯇꯩꯅ ꯇꯥꯛꯏꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧ ꯁꯨꯃꯥꯏꯅ ꯇꯧ
이론바도 너희 그남 짜로이바 이벤 이모이누 각 짜나바 론바 이론바니 mayam 고비 만아 다 피자다 타두라바 그놈 더래 용짝 아니도마가 합살로 mayam 아기 짝 보레에 고타모나 타모나 ngang paibiri matam kuinedagi chaninga panga thongmasing asidi sa phangjagadore mayam manam jingawre burping tawse kamai tawge amta tawro yeng anga ugidare ai tawre kamai tawno amta asanga khong mujana maga kai kai manga ge toy jibo ngang na khong do kadai yo gara nang oi do che chum no tale angang khong mujaga se kai man tawbirami jibo nis easy miro ai tawrage Jadi nak kau tunggu lo. dandan Kau macam tu kai dia menang ama. Taysa Rana